ꯉꯁꯤꯁꯤ 2024 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ. ꯑꯩ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯆꯠꯊꯖꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯐꯕ ꯑꯔꯥꯝꯕꯝ ꯕꯣꯕꯤꯒꯤ ꯃꯊꯪ ꯆꯠꯊꯖꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯃꯔꯤ ꯁꯨꯕ ꯊꯝꯖꯒꯦ. ꯑꯩꯍꯥꯛꯅ ꯃꯁꯤ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 4 ꯊꯥ 10 ꯍꯥꯏꯕꯗꯤ 4 ꯁꯦꯞꯇꯦꯝꯕꯔ ꯑꯩꯈꯣꯏꯒꯤ 2021ꯗ ꯏꯖꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯝꯁꯤꯒꯤ ꯃꯃꯤꯡꯅ ꯈꯪꯅꯕꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯣꯟ ꯂꯥꯝꯂꯛꯈꯤꯕ ꯁꯥꯐꯕ ꯍꯥꯏꯗꯅ ꯊꯝꯖꯈꯤ. ꯑꯗ ꯑꯩ ꯍꯧꯖꯤꯛ ꯕꯣꯕꯤꯒꯤꯗ ꯏꯅꯥꯎ ꯕꯣꯕꯤꯒꯤꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯊꯨꯡꯖꯔꯦ. ꯃꯥꯒꯤ ꯖꯤꯝꯅꯤ. ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ 50+ ꯍꯥꯏꯗꯤ 52. ꯅꯪ 70 ꯀꯔꯤꯕ 75 72 ꯂꯧ ꯇꯥꯔꯒꯗꯤ 52 ꯁꯨꯔꯦ. ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯤ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯂꯪꯐꯩ ꯆꯠꯂꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯕꯣꯕꯤ? ꯂꯪꯐꯩ ꯆꯠꯂꯒꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯈꯔ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯖ ꯁꯨꯝ ꯍꯩꯅꯈꯤꯕ ꯀꯧꯕꯅꯦ. ꯍꯦꯛ ꯆꯥꯁꯤꯜꯂꯒ ꯄꯪꯂꯩ ꯂꯩꯇꯕꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯃꯛꯇ ꯑꯣꯏꯔꯣ ꯍꯣꯇꯦꯜꯗꯨꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯍꯦꯟ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯅꯤ ꯈꯪꯗꯦ, ꯁ꯭ꯇ꯭ꯔꯦꯆꯤꯡ ꯑꯗꯨꯝ ꯇꯧꯕꯅꯤ ꯈꯪꯗꯦ. ꯑꯗꯒꯤ ꯑꯩ ꯑꯣꯜꯋꯦꯁ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯆꯠꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯅꯕ ꯔꯕꯔ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯊꯛ ꯂꯩꯔꯤ. ꯑꯁꯨꯝꯕ ꯈꯨꯆꯤꯡ ꯐꯥꯕ ꯑꯁꯥꯡꯕ ꯁꯨꯝ ꯑꯃ ꯄꯨꯔꯒ ꯀꯥꯗꯨꯗ ꯑꯩ ꯂꯩꯕ ꯐꯃꯨꯡꯗꯨꯗ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩ ꯃꯦꯟꯇꯦꯟꯅꯤ, ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗ. ꯀꯝꯄꯤꯇꯤꯁꯟꯒꯤꯕꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦꯀꯣ. ꯑꯗꯣ ꯁꯥꯟꯅꯔꯛꯄ ꯈꯪꯂꯦꯞ ꯂꯦꯞꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯑꯦꯗꯖꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯐ꯭ꯔꯤ ꯍꯦꯟ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯅꯤ. ꯑꯗꯨꯅꯤ ꯃꯥ ꯑꯩꯅ ꯂꯥꯛꯄꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥ ꯂꯣꯏꯁꯤꯜꯍꯜꯂꯦ. ꯅꯨꯡꯇꯤꯒꯤ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯃꯥ ꯌꯨꯝꯗ ꯂꯩ ꯇꯥꯔꯒꯗꯤ ꯃꯊꯪ ꯁꯨꯝꯕꯒꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯝꯖꯔꯛꯀꯦ. ꯑꯗ ꯉꯁꯤꯒꯤ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯈꯪꯅꯕꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯣꯟ ꯂꯥꯝꯂꯛꯈꯤꯕ ꯁꯥꯐꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ. ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ 4 ꯁꯦꯞꯇꯦꯝꯕꯔ ꯅꯠꯇ꯭ꯔꯦ, ꯁꯤꯗꯤ 10 ꯑꯣꯏꯔꯗꯤ ꯑꯣꯛꯇꯣꯕꯔ 4 ꯑꯣꯛꯇꯣꯕꯔ 2021ꯗ ꯏꯖꯈꯤꯕ ꯕꯣꯕꯤꯒꯤ ꯁꯦꯔꯤ ꯆꯠꯊꯈꯤꯕꯁꯤꯗ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯈꯪꯅꯕꯤꯗ꯭ꯔꯕꯁꯨ ꯅꯣꯡꯗꯣꯟ ꯂꯥꯝꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯐꯕ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯄꯥꯊꯣꯛꯆꯒꯦ. ꯄꯥꯕꯣꯏ ꯀꯔꯤꯕꯣꯏ. 1996ꯀꯤ ꯁꯦꯞꯇꯦꯝꯕꯔꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 11 ꯑꯦꯁꯤꯌꯥꯟ ꯖꯨꯅꯤꯌꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯌꯥꯎꯈ꯭ꯔꯤꯁꯤ ꯈꯦꯇ꯭ꯔꯤꯃꯦꯝ ꯚꯛꯇꯀꯨꯃꯥꯔꯒ ꯕꯣꯕꯤꯒ ꯑꯅꯤꯁꯤꯅꯤ. ꯚꯛꯇꯀꯨꯃꯥꯔꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ. ꯑꯩ ꯏꯔꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯤ ꯀꯦꯇꯦꯒꯣꯔꯤꯗꯤ ꯇꯣꯉꯥꯜꯂꯤ. ꯁꯤꯗꯩꯁꯤꯗ ꯃꯣꯇꯣꯝꯕꯅ ꯑꯃꯁꯨ ꯌꯥꯎꯕꯅꯦ. ꯃꯣꯇꯣꯝꯕ ꯌꯥꯎꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯥꯁꯦ ꯃꯣꯇꯣꯝꯕ ꯑꯗꯨꯗꯤ ꯄꯟꯗ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯚꯛꯇꯀꯨꯃꯥꯔꯅ ꯕꯣꯕꯤꯗꯒꯤ ꯆꯍꯤꯗꯁꯨ ꯍꯜꯂꯤ, ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯁꯥꯟꯅꯕꯨꯡꯗ ꯈꯣꯡꯗꯥꯕꯁꯨ ꯍꯜꯂꯤ. ꯍꯜꯂꯤ. ꯚꯛꯇꯀꯨꯃꯥꯔꯗꯤ 1991-92ꯗ ꯁꯕ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ, ꯑꯗꯒꯤ 93ꯗ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ, ꯑꯗꯩ 1994ꯗ ꯃꯤꯁꯇꯔ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯚꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯌꯥꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯃꯔꯨꯝ ꯂꯧꯔꯛꯈ꯭ꯔꯕꯒꯤ ꯃꯊꯛꯇ 1995ꯗ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜꯁꯨ ꯂꯧꯔꯛꯈ꯭ꯔꯕꯅꯤ. 95. ꯑꯗꯨꯒ ꯃꯍꯥꯛꯇꯤ 1995ꯗ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯐꯪꯂꯛꯈꯤꯕꯒ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯁꯥꯐꯕ ꯃꯤꯁꯇꯔ ꯋꯥꯔꯜ ꯄ꯭ꯔꯦꯝꯆꯥꯟ ꯗꯣꯒ꯭ꯔꯥꯗꯣ, ꯄꯟꯖꯥꯕꯀꯤ ꯗꯣꯒ꯭ꯔꯥꯒ ꯁꯥꯟꯅꯃꯤꯟꯅꯕ ꯃꯥꯒꯤ ꯃꯄꯥꯡ ꯄ꯭ꯂꯦꯃꯦꯠ ꯑꯣꯏꯅ JTC ꯀꯝꯄꯦꯅꯤꯅ ꯂꯧꯁꯤꯟꯈꯤꯕꯒ JCT ꯍꯥꯏꯕ꯭ꯔꯥ? JCTꯁꯤ ꯐꯤꯒ ꯇꯧꯕꯗꯨꯔꯥ? ꯍꯣꯏꯅꯦ, ꯃꯃꯤꯡ ꯇꯥꯈꯤꯅꯦ. ꯂꯧꯁꯤꯟꯕꯤꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ 3-4ꯗꯪ ꯂꯩꯔꯒ ꯚꯛꯇꯀꯨꯃꯥꯔꯕꯨ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁ
IAF senior non-commissioned officer ꯍꯥꯏꯗꯤ senior NCO ꯑꯃ ꯑꯣꯏꯅ ꯁꯔꯖꯦꯟꯒꯤ ꯐꯝꯗ ꯂꯩꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯖꯤꯝꯅꯥꯁꯤꯌꯝꯁꯤꯡꯗ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯛꯈ꯭ꯔꯕꯅꯤ ꯏꯌꯥꯔ ꯐꯣꯔꯁꯀꯤꯗꯤ ꯃꯁꯥꯅ ꯐꯔꯝ ꯇꯥꯕꯅꯤꯀꯣ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯚꯛꯇ ꯀꯨꯃꯥꯔꯅ ꯃꯁꯥꯒꯤ ꯋꯦꯠ ꯀꯦꯇꯥꯒꯣꯔꯤꯗ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕꯒ IAFꯅ ꯃꯍꯥꯛꯄꯨ ꯖꯨꯅꯤꯌꯔ ꯋꯥꯔꯦꯟ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯈꯨꯗꯛꯇ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯤꯈꯤ ꯁꯤꯕꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯔꯤꯅꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯉꯁꯥꯏ ꯃꯥꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯖꯨꯅꯤꯌꯔꯒꯤ ꯑꯃꯔꯣꯝꯗ ꯕꯣꯕꯤꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 11 ꯁꯨꯕ ꯑꯦꯁꯤꯌꯥꯟ ꯖꯨꯅꯤꯌꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯀ꯭ꯌꯥꯝꯒꯩꯒꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯌꯣꯠꯇꯨꯝ ꯌꯣꯠꯄꯥꯛ ꯎꯀꯣꯛ ꯋꯥꯀꯣꯛꯇ ꯂꯦꯡꯂꯒ ꯖꯤꯝꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯊꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯥꯟꯅꯐꯝ ꯖꯤꯝ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯚꯛꯇ ꯀꯨꯃꯥꯔꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯖꯤꯝꯗ ꯀꯩꯗ ꯁꯥꯟꯅ ꯐꯪꯉꯛꯑꯝꯅꯦꯕ ꯅꯪꯗꯤ ꯀ꯭ꯌꯥꯝꯒꯩꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯑꯗꯨ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯕꯣꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤ KG 70ꯗ ꯅꯪꯗꯤ ꯑꯗꯨꯝ 75ꯇ ꯑꯣ 75ꯇ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤ ꯃꯗꯨꯗ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯈꯤꯕꯅ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯖꯣꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯁ꯭ꯄꯣꯔꯠꯁ ꯏꯟꯆꯥꯔꯖ ꯁꯝꯚꯨ ꯆꯦꯇꯔꯖꯤ ꯑꯃꯁꯨꯡ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯣꯆ ꯁꯣꯄꯟ ꯖꯅꯥ ꯃꯣꯏ ꯑꯅꯤꯁꯤꯅꯦꯕ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯕꯣꯕꯤꯕꯨ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯗ ꯂꯩꯔꯅꯕ ꯈꯪꯍꯜꯂꯛꯈꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤꯁꯤ ꯁꯥꯟꯅꯕꯁꯤ ꯃꯥꯅ ꯌꯥꯝ ꯑꯐꯕ ꯂꯩꯀꯥꯏꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯁꯨ ꯁꯔꯀꯥꯔꯒꯤꯗꯤ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯁꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯅꯦꯁꯅꯦꯜ ꯊꯥꯛꯇꯒ ꯇꯧꯔ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯇꯧꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯅꯦ ꯁꯥꯎꯠꯅꯦ ꯁꯥꯎꯗꯔꯟ ꯔꯦꯜꯋꯦꯅꯦ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯑꯦꯄꯣꯏꯟꯃꯦꯟꯗꯤ ꯍꯧꯖꯤꯛ ꯑꯩꯅ साउथ सेंट्रल साउथ सेंट्रल सिना हालेरा सिकंदराबाद अपॉइंटमेंट हाले अदगी साउथ ईस्टर्न रेलवे द नंग सिकंदराबाद की चटपदने ngasai सिकंदराबाद की ngasai कॉल लेटर लापदो टेलीग्राम लापदो अदुगी टेलीग्राम पायरगा लेरिना चट निंगाई लेरिना कलकत्ता की कॉल लेटर सु लाक्सनने साउथ सेंट्रल न थारपा अदैदा कोलकाता की द खरा स्टेशन तौदना लेगदबदुदा चंगौना फरनी खनबदगी कलकत्ता दाइना सिनाउ खरा खन्ना बायदा कलकत्ता न खरा नै फ्यूचर दा कलकत्ता न खरा सतौ तसिन न पनिना कलकत्ता दा हान चंगी ची है इसी कलकत्ता दा संगगा संभू सेतजी की मनाका चलगा यावरी बॉबी 1996 दा मिस्टर मणिपुर कंटेस्ट दा सीनियर की ओवरऑल चैंपियनशिप चैंपियन टाइटल लौरबा मतुंग 1997 की नवेंबर थादगी साउथ ईस्टर्न रेलवे दा इचम चंबा क्लाब अमगी फम ओजरबसु मनिंग थुंगना बॉडी बिल्डिंग की मसाना लुपचनबा चंखी हां सिदैसिदा यामना आइना सु रेलवे यामना पाम हादा रेलवे टीम जे मतम इंडिया रेलवे टीम हाइ ग्लोय अदैदा हेक्शन की बदैदी इकुई कुइदना 1998 की मार्च थादगी बॉबी मणिपुर की मैतई मचाना बॉडी बिल्डिंग की मसानदा अनौब पुवारी की लमाय हापचिन बाहुरखी मधु महा की बॉडी बिल्डिंग कोच सोपन जाना महाकु मचा मनाव मकुम यंगसिनबिबगा लोइना मसागी मयुमदा लिंगबा जिम अदु पिकलबसु पिकना बॉबीदा पुमसिन सिनबिरगा मनिंग तमना साना हल्लखिबगी महेनी हाइदुना बॉबी मसाना नुक्सिना हाइजै सोपन जाना जे करम हाइना माइ कमाइ नंगोन मासिदी थबक अमा तौबदा यामना कोइ सिंसियर ओइबा दुगा यामना सेक्शन बाइदा आइना ngasi चाबगी डाइटिंग गा तौबो ngamiba शेड्यूल अमा nga ngasi nga ma satto ngami jase मागी ट्रेनिंग हाबे याम सेक्शन ले मासे कई खिन्ना मिनंग सोमदगी चखिबदि क्यांबैदी ओजा स्कूल की छंगोई की दुदगी
ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯖꯤꯝꯗ ꯃꯥꯅꯦ ꯃꯥꯅꯦ ꯖꯤꯝꯒꯤ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯖꯤꯝꯒꯤꯁꯨ ꯀꯌꯥꯝ ꯖꯤꯝꯗꯤ ꯈꯦꯠꯅꯔꯦ ꯈꯦꯠꯅꯔꯦ ꯖꯤꯝꯗꯤ ꯈꯦꯠꯅꯔꯦ ꯃꯥꯒꯤꯁꯨ ꯂꯣꯀꯦꯜ ꯖꯤꯝꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯃꯥꯒꯤꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯍꯣꯏꯒꯤ ꯖꯤꯝꯁꯤꯒ ꯃꯥꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯈꯦꯠꯅꯈ꯭ರೆ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤ ꯖꯤꯝꯁꯨ ꯂꯩꯌꯦꯕ ꯃꯇꯝꯗ ꯔꯦꯜꯋꯦꯒꯤ ꯖꯤꯝ ꯂꯩꯕꯁꯦ ꯑꯩ ꯔꯦꯜꯋꯦꯒꯤ ꯖꯤꯝꯗ ꯁꯥꯟꯅꯗꯦꯕ ꯔꯦꯜꯋꯦꯒꯤ ꯖꯤꯝꯗꯨꯁꯨ ꯌꯥꯝꯅ ꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯄꯨꯟꯖꯅꯥꯒꯤ ꯑꯩꯒꯤ ꯁꯦꯀꯦꯟ ꯇ꯭ꯔꯦꯅꯔ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯁꯄꯨꯟꯖꯅꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯖꯤꯝ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯖꯤꯝ ꯑꯃ ꯂꯩꯖꯩ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯁꯥꯖꯔꯒ ꯂꯣꯏ ꯁꯨꯅꯕ ꯊꯝꯕꯗꯣ ꯕꯪꯒꯥꯂꯤꯔꯣ ꯃꯥꯁꯦ ꯕꯪꯒꯥꯂꯤꯗꯣ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯃꯥꯏ ꯃꯌꯨꯝꯗ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯗ ꯑꯩ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯀꯜꯀꯇꯥꯗ ꯂꯦꯟ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁꯤꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯁꯦ ꯂꯥꯛꯄꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯀꯦꯅ ꯀꯜꯀꯇꯥꯗ ꯍꯥꯟꯅ ꯆꯪꯉꯒ ꯃꯣꯏꯒꯤ ꯀꯔꯤ ꯂꯩꯒꯦꯅ ꯈꯪꯗꯣꯛꯀꯦꯅ ꯆꯪꯉꯤꯉꯩꯁꯤꯗ ꯃꯣꯏꯅ ꯑꯩꯁꯦ ꯂꯩꯔꯣ ꯅꯪꯒꯤ ꯌꯥꯔꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯊꯕꯛꯁꯤ ꯌꯥꯔꯅꯤ ꯑꯗ ꯅꯪ ꯁꯤꯗ ꯂꯩꯊꯔꯣ ꯍꯥꯏꯅ ꯑꯩꯁꯦ ꯁꯄꯨꯟꯖꯅꯥꯒꯤ ꯃꯌꯨꯝꯗ ꯊꯝꯃꯦꯕ ꯑꯣ ꯃꯣꯏ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯝꯃꯦ ꯅꯠꯇꯦ ꯃꯥꯅ ꯊꯝꯕꯤꯔ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯝꯕꯨ ꯆꯦꯇꯔꯖꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯁꯦ ꯁꯄꯨꯟꯖꯅꯥꯁꯦ ꯑꯗ ꯁꯄꯨꯟ ꯃꯥꯅ ꯑꯩ ꯑꯣꯜ ꯏꯟꯗꯤꯌా ꯔꯦꯜꯋꯦ ꯃꯤꯠꯁꯨ ꯂꯥꯛꯇꯣꯔ ꯊꯨꯔꯛꯑꯕꯅꯤꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯜꯋꯦ ꯃꯤꯠꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯁꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯊꯥ ꯑꯃ ꯃꯃꯥꯡꯗ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯁꯥꯟꯅꯕ ꯍꯧꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯗ꯭ꯌꯨꯔꯤꯡ ꯃꯥꯒꯤ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗꯤ ꯌꯥꯔꯣꯏ ꯁꯥꯟꯅꯕ ꯑꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯁꯦ ꯔꯦꯜꯋꯦꯒꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯅꯕ ꯆꯦꯜꯂꯁꯤ ꯃꯥ ꯁꯥꯟꯅꯕ ꯍꯧꯍꯜꯂꯣ ꯍꯥꯏꯅ ꯑꯩꯁꯦ ꯃꯥꯏ ꯃꯌꯨꯝꯁꯤꯗ ꯊꯝꯃꯦ ꯊꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯖꯗꯦꯕ ꯃꯥꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯅꯤ ꯁꯄꯨꯟꯖꯅꯥꯗꯨꯅ ꯑꯩ ꯃꯥꯏ ꯀꯥ ꯄꯤꯁꯛ ꯄꯤꯛꯨꯝ ꯂꯩꯌꯦ ꯃꯥꯒꯤ ꯀꯥꯁꯤꯗ ꯑꯩ ꯊꯝꯃꯝꯗꯣꯏꯅꯤ ꯆꯥꯛ ꯆꯥꯕ ꯈꯛꯇꯅꯤ ꯊꯣꯛꯇꯣꯏꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯇꯦ ꯃꯥꯏ ꯐꯦꯃꯤꯂꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯗꯕ ꯃꯩꯀꯩꯁꯨ ꯄꯥꯟꯗꯦ ꯃꯥꯁꯨ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯆꯥꯛꯇꯤ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯦ ꯚꯥꯕꯤꯁꯤꯅ ꯊꯣꯡꯉꯦ ꯑꯗꯨꯝ ꯌꯥꯝ ꯐꯩ ꯃꯣꯏ ꯚꯥꯕꯤꯗꯨ ꯑꯃꯨꯛꯇꯕꯨ ꯑꯩ ꯆꯠꯅꯤꯡꯕꯅꯤ ꯑꯩ ꯆꯠꯁꯨ ꯆꯠꯀꯅꯤ ꯚꯥꯕꯤꯗꯨꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯑꯩ ꯀꯥꯗ ꯂꯩ ꯑꯗꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯀꯥꯁꯤꯗ ꯊꯥ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯤ ꯃꯌꯥꯗ ꯂꯩꯁꯜꯂꯤ ꯍꯥꯏꯗꯤ ꯆꯥꯕꯒꯤ ꯗꯥꯏꯠꯇꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯏ ꯑꯗ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗ ꯑꯩ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯁꯥꯟꯅꯗ꯭ꯔꯦꯕ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯩꯁꯦ ꯑꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯁꯨꯝ ꯀꯨꯏꯅ ꯂꯩꯃꯜꯂꯛꯄꯗꯨꯗ ꯊꯕꯛꯁꯤꯁꯨ ꯄ꯭ꯔꯣꯁꯦꯁꯁꯤꯁꯨ ꯈꯔ ꯇꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯄꯨꯟꯖꯅꯥ ꯁꯥꯔꯁꯤꯗ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏꯒꯤ ꯊꯕꯛ ꯀꯩꯅꯣꯁꯦ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯊꯣꯛꯄꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯑꯗ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯝꯕꯨ ꯆꯦꯇꯔꯖꯤꯁꯦ ꯁꯥꯔꯁꯤꯅ ꯃꯣꯏꯅ ꯑꯩꯁꯦ ꯊꯥꯖꯗꯕ ꯆꯠꯀꯦ ꯃꯣꯏꯅ ꯈꯜꯂꯤꯅ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯈꯤꯗꯣꯏꯅꯤ ꯀꯩꯅꯣꯗ ꯑꯣꯜꯔꯦꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯠꯇꯦ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯌꯨꯝꯗ ꯑꯩ ꯀꯩꯅꯣ ꯑꯩ ꯅꯣꯏꯒꯤ ꯀꯩꯅꯣꯗꯩ ꯍꯥꯏꯕꯒ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯏꯇꯣꯝꯇ ꯕꯣꯔꯤꯡ ꯁꯨꯝ ꯆꯨꯁꯜꯂꯛꯄ ꯂꯩꯗꯥꯏꯅꯦ ꯈꯪꯅ ꯆꯥꯅꯕ ꯀꯅꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯏ ꯀꯥꯗꯨꯗ ꯑꯩ ꯂꯩꯍꯧꯔꯅꯤ ꯑꯗꯨꯝ ꯇꯤꯚꯤ ꯃꯥꯏ ꯀꯥꯗꯨ ꯇꯤꯚꯤꯒ ꯊꯝꯕ ꯅꯠꯇꯦꯕ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯗꯨꯅꯦꯕ ꯃꯥꯁꯦ ꯂꯥꯏꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯂꯥꯛꯄꯁꯦ ꯃꯥ ꯑꯗꯨꯝ ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯃꯅꯦꯕ ꯃꯥꯁꯦ ꯍꯥꯟꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯔꯝꯃꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜ ꯍꯣꯏꯒꯤ ꯕꯦꯠꯆꯅꯦ ꯃꯥꯁꯦ ꯄ꯭ꯔꯦꯝꯆꯥꯟ ꯍꯣꯏꯒꯤꯁꯨ ꯕꯦꯠꯆꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯊꯥꯖꯗꯕꯗꯣ ꯑꯩꯅ ꯁꯥꯔ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩ ꯆꯠꯂꯣꯏ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯌꯨꯝ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯑꯉꯥꯡ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯌꯥꯝ ꯎꯅꯤꯡꯕꯗꯣ ꯍꯣꯝꯁꯤꯛ ꯌꯥꯝ ꯑꯣꯏꯔꯛꯄ ꯑꯗ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯊꯥꯖꯗꯕ ꯑꯗꯩꯗꯤ ꯅꯣꯏꯅ ꯊꯥꯖꯗꯗꯤ ꯑꯩ ꯊꯕꯛ ꯇꯧꯔ ꯑꯩ ꯆꯠꯂꯅꯤ ꯁꯤꯅꯦꯕ ꯑꯩ ꯊꯕꯛ ꯀꯩ ꯇꯧꯔ ꯑꯩ ꯐꯤ ꯌꯣꯝꯃꯒ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯦ ꯐꯤ ꯌꯣꯝꯃꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯁꯄꯨꯟꯖꯅꯥꯅ ꯑꯗꯨꯒꯤ ꯔꯥꯏꯠꯇꯣ ꯂꯩꯇꯕꯅꯤꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯆꯠꯀꯦ ꯍꯥꯏꯗꯤ ꯑꯣꯐꯤꯁꯇꯒꯤ ꯆꯠꯂꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯣꯐꯤꯁꯇ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯀꯥꯟꯗ ꯁꯝꯕꯨ ꯆꯦꯇꯔꯁꯤꯅ
ꯆꯩꯔꯛꯑꯦ ꯑꯗ ꯃꯥꯁꯨ ꯔꯥꯏꯠꯇꯣ ꯑꯃꯨꯛ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯃꯤꯁ꯭ꯔꯥ ꯀꯧꯏ ꯃꯤꯁ꯭ꯔꯥ ꯁꯥꯔ ꯍꯥꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯀꯤꯀꯣ ꯔꯦꯜꯋꯦꯒꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦ ꯃꯥꯅ ꯑꯃꯨꯛ ꯁꯝꯕꯨ ꯆꯦꯇꯔꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯁꯜꯂꯦꯕ ꯅꯪꯁꯦ ꯑꯩꯁꯦ ꯁꯥꯔ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯃꯣꯏꯗꯤ ꯃꯅꯨꯡꯗ ꯂꯣꯏ ꯈꯪꯉꯤꯃꯤꯅ ꯑꯩꯁꯦ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯂꯣꯏ ꯑꯣꯜꯔꯦꯗꯤ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯁꯣꯛꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦꯅ ꯈꯟꯕꯅꯤꯅ ꯃꯣꯏꯅ ꯑꯩꯁꯦ ꯁꯣꯝ ꯆꯠꯈꯤꯗꯧꯔꯦ ꯁꯤ ꯚꯥꯞꯅꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯀꯣꯛꯇꯤ ꯁꯨꯡꯐꯥꯎꯕꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯨꯝ ꯅꯨꯡꯁꯤꯕꯒꯤ ꯌꯨꯝ ꯆꯠꯅꯤꯡꯕꯗꯨꯅꯦꯕ ꯑꯗꯩꯗꯤ ꯑꯣꯐꯤꯁꯇ ꯀꯞꯄꯦꯅꯦ ꯑꯩꯁꯦ ꯑꯩ ꯀꯞꯄꯦ ꯑꯩꯁꯦ ꯀꯞꯄꯦ ꯌꯨꯝꯒ ꯎꯔꯛꯇꯕꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯁ꯭ꯔꯥ ꯁꯥꯔꯁꯤꯅ ꯁꯥꯎꯔꯛꯑꯦ ꯃꯥꯁꯨ ꯑꯁ ꯆꯠꯀꯦ ꯆꯠꯂꯝꯕ꯭ꯔꯣ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯗꯣ ꯆꯠꯂꯝꯕ꯭ꯔꯣ ꯆꯩꯔꯛꯑꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯕ ꯑꯣꯐꯤꯁꯥꯔꯅꯤ ꯌꯥꯝ ꯐꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯥꯏꯃꯤꯡꯗꯨ ꯃꯥꯁꯦ ꯑꯩꯁꯦ ꯆꯩꯔꯛꯑꯦ ꯆꯠꯀꯦ ꯆꯠꯂꯝꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯁꯤꯕꯨ ꯅꯪ ꯆꯠꯂꯝꯕ꯭ꯔꯣ ꯆꯠꯂꯝꯈ꯭ꯔꯦ ꯑꯩꯁꯦ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯗꯤ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯏꯔꯥ ꯌꯨꯝ ꯊꯣꯛꯂꯛꯏꯅꯦ ꯑꯩ ꯃꯔꯛꯇ ꯌꯨꯝ ꯊꯣꯛꯂꯛꯈ꯭ꯔꯕꯅꯦꯕ ꯌꯨꯝ ꯊꯣꯛꯂꯛꯄꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯇꯣꯝꯕꯁꯦ ꯔꯣꯃꯤꯌꯣ ꯍꯥꯏꯖꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯁꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯦꯝ ꯑꯥꯏꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯩꯕꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯕꯣꯔꯝꯅꯤ ꯈꯪꯉꯤꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯥꯝꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯔꯤꯂꯦꯇꯦഡ് ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯏꯌꯥꯝꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯝꯕꯁꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯏꯟꯖꯤꯅꯤꯌꯔ ꯂꯣꯏꯔ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯀꯜꯀꯇꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯤꯜꯂꯛꯄ ꯆꯠꯂꯦ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯟꯗ ꯊꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯌꯨꯝ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯥꯅ ꯀꯜꯀꯇꯥ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯝ ꯕꯣꯔꯣꯝꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯊꯝꯃꯒ ꯑꯩꯁꯨ ꯀꯜꯀꯇꯥ ꯂꯩꯕꯅꯤꯅ ꯑꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯁꯝꯕꯨ ꯆꯦꯇꯔꯁꯤ ꯎꯅ ꯀꯥꯟꯁꯤꯗ ꯁꯝꯕꯨ ꯆꯦꯇꯔꯁꯦ ꯅꯪ ꯅꯅꯥꯎꯄꯥꯗ ꯍꯩꯗ꯭ꯔꯕꯥꯗ ꯆꯠꯈ꯭ꯔꯦ ꯍꯩꯗ꯭ꯔꯕꯥꯗ ꯆꯠꯈ꯭ꯔꯦ ꯁꯤꯅꯦꯕ ꯃꯥꯅ ꯆꯠꯂꯝꯃꯣꯏ ꯆꯠꯂꯣꯏ ꯑꯩꯅ ꯈꯪꯉꯤ ꯃꯥ ꯏꯝꯐꯥꯜꯗ ꯂꯩꯔꯝꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯔꯝꯒꯅꯤ ꯑꯩꯁꯦ ꯌꯧꯔꯦ ꯀꯣ ꯌꯧꯔꯒ ꯃꯇꯝꯗꯤ ꯐꯣꯟꯒꯁꯨ ꯂꯦꯟꯂꯥꯏꯟ ꯉꯥꯛꯇꯅꯦꯗꯅꯀꯣ ꯀꯅꯥꯒꯤ ꯂꯦꯟꯂꯥꯏꯟꯗꯅꯣ ꯑꯩꯈꯣꯏꯒꯤ ꯂꯦꯟꯂꯥꯏꯟꯒ ꯂꯩꯕ ꯅꯠꯇ꯭ꯔꯤꯗ ꯀꯅꯥꯒꯤ ꯂꯦꯟꯂꯥꯏꯟꯗꯅꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯊꯨꯅ ꯂꯥꯛꯄ ꯌꯥꯗꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯁꯝꯕꯨ ꯆꯦꯇꯔꯁꯤꯅ ꯍꯥꯏꯕꯗ ꯅꯪ ꯃꯥ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯝꯅꯤ ꯍꯥꯏꯅ ꯑꯗ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯑꯣꯖꯥ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯁꯜꯂꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯡꯁꯥꯡꯈꯩꯁꯦ ꯑꯦꯁꯦꯁꯤꯁꯦ ꯇꯣꯛꯈ꯭ꯔꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯑꯩꯅ ꯇꯣꯛꯈ꯭ꯔꯕ ꯊꯕꯛꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏꯅ ꯆꯪꯕꯁꯨ ꯌꯥꯏ ꯃꯇꯝꯗꯨꯗ ꯃꯣꯡꯁꯥꯡꯈꯩꯁꯨ ꯆꯪꯕꯗꯤ ꯌꯥꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯑꯩꯅ ꯇꯣꯛꯈ꯭ꯔꯕ ꯊꯕꯛꯁꯤꯕꯨ ꯑꯩ ꯆꯪꯉꯔꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯁ꯭ꯇꯦꯟꯗ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯔꯛꯇꯨꯗ ꯅꯣꯡ ꯅꯤꯅꯤꯗ ꯑꯩꯅ ꯑꯩ ꯅꯣꯏ ꯇꯧꯗꯣꯏꯁꯦ ꯌꯨꯝꯗꯁꯨ ꯆꯩꯔꯦ ꯏꯃꯥ ꯍꯣꯏꯅꯁꯨ ꯅꯪꯗꯣ ꯀꯩꯅꯣ ꯑꯩ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯇꯧꯅꯤꯗꯤ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯤ ꯈꯪꯗꯕꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣই ꯗꯗꯥꯁꯤꯅ ꯇꯧꯔꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯥꯝ ꯊꯨꯅ ꯏꯃꯤꯗꯦꯠ ꯆꯪꯉꯛꯑꯣꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯕ ꯃꯥꯜꯂꯦ ꯁꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔ ꯍꯨꯝꯅꯤꯁꯤꯗꯩ ꯍꯦꯟꯗꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯜꯀꯇꯥ ꯆꯪꯁꯤꯜꯂꯦ ꯕꯁꯇ ꯆꯠꯂꯤꯔ ꯐ꯭ꯂꯥꯏꯠ ꯆꯠꯂꯤꯔ ꯅꯠꯇ꯭ꯔ ꯃꯇꯝꯗꯨ ꯀꯥꯏ ꯐ꯭ꯂꯥꯏꯠꯅꯣꯗ ꯑꯩꯒꯤ ꯊꯕꯛ ꯀꯨꯏꯅ ꯇꯧꯔꯒ ꯐ꯭ꯂꯥꯏꯠ ꯆꯠ ꯉꯝꯄꯣꯠꯇꯦꯗ ꯃꯇꯝꯗꯨꯗꯤ ꯀꯗꯥꯏꯗꯩꯅꯣ ꯐ꯭ꯂꯥꯏꯠ ꯀꯥꯏꯗꯦ ꯗꯤꯃꯥꯄꯨꯔ ꯕꯁ ꯆꯠꯂꯒ ꯐ꯭ꯂꯥꯏꯠ ꯆꯠꯂꯤꯅꯦꯕ ꯃꯪꯒꯤ ꯋꯥꯅꯤꯗ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ ꯀꯥꯏꯗ ꯑꯩꯅꯒ ꯀꯣꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯁꯨ ꯑꯩ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯐ꯭ꯂꯥꯏꯠꯇ ꯆꯠ ꯑꯃꯇ ꯉꯝꯗꯦꯕ ꯄ꯭ꯂꯦꯟꯗ ꯉꯥꯛꯇꯅꯦꯕ ꯃꯇꯝꯗꯨꯒꯤ ꯑꯗꯩ ꯆꯪꯉꯦ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏ ꯅꯣꯏ ꯇꯥꯇꯣꯟ ꯂꯩꯔꯝꯃꯤꯕꯣ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯕꯁꯦ ꯑꯩ ꯂꯩꯔꯝꯕꯁꯨ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯩ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯥꯡꯉꯅꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯐꯖꯅ ꯑꯗꯩꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯁꯀꯨꯟꯇꯂꯥꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯃꯨꯛ ꯂꯩꯔꯦ ꯃꯥꯏ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯗ ꯍꯥꯟꯅꯗꯤ ꯑꯗꯩꯗꯤ ꯑꯩ ꯄꯨꯔꯥ ꯁꯦꯇꯜ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯈ꯭ꯔꯦ ꯄꯨꯔꯥ ꯑꯩ ꯁꯦꯇꯜ ꯑꯩ ꯁꯤꯗꯒꯤ ꯍꯣꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯅ ꯀꯩꯅꯣꯗꯤ ꯊꯕꯛꯇꯤ ꯑꯣꯜꯔꯦꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯥꯗꯞ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯁꯦ ꯑꯗꯩꯗꯤ ꯄꯨꯔꯥ ꯁꯦꯇꯜ ꯇꯧꯔꯦ ꯁꯦꯇꯜ ꯇꯧꯕꯁꯤꯗ ꯍꯥꯟꯅꯗꯤ
मागी भाभी होइना मागी सकुन जना सागी मागी नुंग लेरमबदो हजिदि आई लेतरे मागी से आई सुमाइना आई हिंगोदे सुमाइना सेटमेंट होइना मोई प्रॉपर्टी में लेजे थंगनाबदना फुटबॉल ग्राउंड फजन ले अदुगा सुमाइना हांग माचने मागी मागी से अदुदा मा सुमाइना वाल खाजलगा माई जिम दो आई सुमाइना जिम अमा सुमाइना मक चावदसु जिम अम लेयेबको अदुदा रूम मचा अमा अदुदगी आई लाइफ हौबा आई दे हौरखरे कꯩꯅꯣꯗ ꯑꯩꯁꯤ ꯏꯇꯣꯝꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯗꯒꯤ ꯏꯇꯣꯝꯗ ꯂꯩꯔ ꯑꯩ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯅꯣꯁꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯑꯗꯨꯗꯨꯝ ꯏꯇꯣꯝꯗ ꯁꯥꯟꯅꯖꯔꯒ ꯏꯇꯣꯝꯗ ꯊꯣꯡꯕꯒꯤ ꯊꯥꯛꯄꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯆꯥꯅꯕꯗꯤ ꯀꯅꯥ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯌꯥꯝ ꯊꯨꯅ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯩꯗꯤ ꯅꯠꯇꯦ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯉꯛꯄꯒꯤ ꯃꯇꯥꯡ ꯅꯪ ꯆꯪꯉꯦ ꯆꯪꯉꯒ ꯁꯄꯟꯖꯅꯥꯒꯤꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯨꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗ꯭ꯔꯤꯌꯦ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯑꯗꯨꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯆꯥꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯖꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯑꯦꯄꯣꯏꯟꯃꯦꯟ ꯀꯃꯥꯏꯅ ꯄꯤꯔꯛꯑꯦ ꯀꯃꯥꯏꯅ ꯑꯗꯩ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯉꯦꯗꯅ ꯑꯩ ꯑꯣꯔꯗꯔ ꯊꯣꯛꯂꯛꯑꯦ ꯑꯣꯔꯗꯔ ꯊꯣꯛꯂꯛꯑꯦ ꯖꯣꯏꯟ ꯇꯧꯔꯦ ꯁꯦꯂꯔꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ 1998 ꯃꯥꯔꯆ 18ꯗꯒꯤ 27 ꯃꯥꯔꯆ ꯇꯨ 29 1998 ꯃꯥꯔꯆ ꯀꯣ ꯃꯥꯔꯆ 27 ꯇꯨ 29 ꯐꯥꯎꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ 37 ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ 1997-98 ꯄꯥꯡꯊꯣꯛꯈꯤ 97-98 ꯃꯗꯨꯗ ꯏꯟꯗꯤꯌꯥꯟ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯁꯥꯐꯕ ꯑꯅꯤ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯅ ꯀꯦꯖꯤ 60ꯒꯤ ꯀꯥꯡꯂꯨꯞꯇ ꯕꯣꯕꯤ ꯅꯪ 70ꯅꯤ ꯀꯣꯆꯦ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦ ꯑꯗꯨꯒ ꯑꯃꯅ ꯀꯦꯖꯤ 60ꯒꯤ ꯀꯥꯡꯂꯨꯞꯇ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯗꯒꯤ ꯁꯒꯣꯜꯁꯦꯝ ꯑꯁꯣꯛ ꯁꯤꯡꯉꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯣꯛꯁꯤ ꯑꯩꯈꯣꯏ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛꯇꯒꯤꯅꯤ ꯃꯥꯁꯤ 1991 92 94ꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯇꯥꯈꯤꯕ ꯇꯥꯏꯇꯜ ꯂꯧꯈꯤꯕ ꯃꯤꯁꯛꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯃꯥ ꯂꯩꯔꯤ ꯔꯤꯇꯤꯌꯔ ꯇꯧꯗ꯭ꯔꯤ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯗ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯀꯃꯔꯁꯤꯌꯦꯜ ꯁꯨꯄꯔꯚꯥꯏꯖꯔ ꯑꯗꯨ ꯑꯣꯏꯅ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯜꯂꯝ ꯇꯥꯏꯀꯣ ꯑꯗꯩꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯥꯡꯊꯣꯛꯈꯤꯕ 37 ꯁꯤꯅꯤꯌꯔ ꯅꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ 1997-98 ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯇꯩ ꯃꯆꯥ ꯕꯣꯕꯤ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯅꯤꯃꯛ ꯃꯥꯒꯤ ꯋꯦꯠ ꯀꯦꯇꯥꯒꯣꯔꯤꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯈꯤ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯕꯣꯕꯤꯗꯤ ꯃꯣꯁ ꯏꯝꯄ꯭ꯔꯨꯚ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯑꯣꯐ ꯗꯤ ꯏꯌꯔ 1997-98 ꯀꯣ ꯁꯤꯁꯨ ꯃꯤꯡꯊꯣꯜ ꯐꯪꯕꯇ ꯅꯠꯇꯅ ꯀꯝꯄꯤꯇꯤꯁꯟ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯁꯣ ꯎꯠꯍꯟꯗꯨꯅ ꯑꯌꯦꯡꯕ ꯚꯥꯕꯣꯛ ꯂꯤꯁꯤꯡꯕꯨ ꯉꯛꯍꯟꯈꯤ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯉꯁꯥꯏꯒꯤ ꯃꯣꯁ ꯏꯝꯄ꯭ꯔꯨꯚ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯣꯐ ꯗꯤ ꯏꯌꯔꯁꯤꯁꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗ ꯄꯤꯕ꯭ꯔꯥ ꯑꯗꯨꯗ ꯄꯤꯕ ꯃꯥꯜꯂꯦ ꯑꯩ ꯀꯧꯊꯣꯛꯑꯒ ꯑꯗꯒꯤ 1998ꯗ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯩꯇꯩ ꯃꯆꯥ ꯕꯣꯕꯤ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯅꯤꯅ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯔꯛꯈꯤꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯁꯥꯐꯕꯁꯤꯡꯒꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ 1970ꯗ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛꯁꯤꯡꯍꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯥꯟꯕꯅꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯍꯥꯏꯗꯤ 1970ꯗ ꯑꯣꯖꯥ ꯃꯩꯄꯥꯛꯅ ꯂꯧꯈꯤꯕꯅꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌా ꯇꯥꯏꯇꯜꯁꯦ ꯑꯗꯨꯒ 98ꯗ ꯕꯣꯕꯤꯒ ꯀꯩꯅꯣꯒꯅ ꯑꯁꯣꯛꯀꯅ ꯂꯧꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯆꯍꯤꯁꯤ ꯌꯦꯡꯉꯨꯀꯣ ꯆꯍꯤ 28 ꯏꯌꯔꯁꯀꯤ ꯃꯇꯨꯡꯗꯅꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯗꯩꯗ ꯌꯥꯝꯅ ꯃꯁꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅꯁꯨꯀꯌꯥ ꯈꯪꯅꯕꯤꯔꯔꯣꯏꯗꯕ ꯑꯩ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤ ꯃꯔꯝꯗ ꯃꯇꯦꯛ ꯑꯃ ꯄꯟꯁꯤꯜꯍꯧꯒꯦꯀꯣ ꯃꯥꯁꯤ 1970ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛꯁꯤꯡꯍꯅ ꯃꯩꯇꯩ ꯃꯆꯥꯂꯛꯇꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯔꯛꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛ ꯂꯝꯗꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯃꯩꯄꯥꯛꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ
ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁ ꯀꯟꯇꯦꯁꯇ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯨꯅꯕ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛ ꯊꯧꯔꯥꯡꯖꯅꯕ ꯄꯩꯁꯥꯗꯤ ꯂꯩꯖꯈꯤꯗꯕꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯁꯣ ꯇꯧꯕ ꯆꯠꯂꯦꯕ ꯁꯣ ꯇꯧꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯁꯨ ꯎꯠꯂꯤ ꯑꯗꯒꯤ ꯆꯠꯂꯝꯗꯥꯏꯁꯤꯗꯩꯁꯤꯗꯀꯣ ꯃꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯕꯖꯥꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯔꯩ ꯀꯣꯜꯂꯒ ꯕꯖꯥꯔꯗꯩ ꯂꯨꯄꯥ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯇꯧꯗꯅ ꯈꯥꯏꯕꯒꯗꯣ ꯑꯩꯈꯣꯏ ꯊꯦꯡꯅꯍꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯐꯤꯂꯝꯁꯦ ꯁꯤꯅꯦꯃꯥꯁꯦ ꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯄꯨꯊꯣꯛꯄꯤꯕ ꯀꯔꯥꯝꯕꯟ ꯃꯣꯍꯟ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯇꯧꯔꯒ ꯃꯤꯁꯇꯔ ꯃꯠꯄ ꯍꯥꯏꯅ ꯁ꯭ꯀꯂꯔꯒꯤ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯄꯣꯁ ꯑꯩꯈꯣꯏꯒꯤ ꯈꯝꯕꯒꯤ ꯄꯣꯁꯅꯤ ꯀꯥꯏꯅꯒ ꯇꯧꯋꯦꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤ나 ꯏꯉꯛꯉꯛꯅꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣꯖꯥ ꯃꯩꯄꯥꯛꯁꯤ 1970ꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯥꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯁꯥꯏꯒꯤ ꯐꯝ ꯑꯃ ꯄꯤꯌꯦꯕ ꯑꯦꯁꯥꯏ ꯄꯤꯕꯁꯦ ꯃꯥꯁꯤ MPTC ꯄꯥꯡꯒꯩꯗ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥ ꯆꯠꯂꯤ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯐꯤꯒꯤ ꯗꯤꯖꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁꯀꯣꯠ ꯂꯩꯗꯅ ꯑꯗꯨ ꯇꯧꯔꯒ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤꯅ ꯑꯗꯨꯝ ꯏꯊꯦꯡ ꯊꯦꯡꯅꯩ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯋꯥꯅꯤ ꯃꯥꯁꯦ ꯌꯥꯝ ꯑꯁ ꯀꯔꯦꯝ ꯀꯊꯥꯏꯅ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯥ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯑꯩ ꯏꯒꯦ ꯑꯗꯣ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯍꯧꯋꯦ ꯁꯁꯄꯦꯟꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯁꯁꯄꯦꯟꯁ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯔꯅꯤ ꯀꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯕꯤꯗꯕ ꯀꯩꯗꯧꯗꯕ ꯃꯤꯔꯥꯏꯕꯤꯕ ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯁꯄꯦꯟꯁꯤ ꯃꯥꯅ ꯇꯣꯛꯊꯣꯛꯏꯔꯕ ꯁꯁꯄꯦꯟ ꯇꯧꯔꯛꯄꯗꯩ ꯇꯣꯛꯄꯅꯦ ꯇꯣꯛꯑꯒ ꯑꯗꯩꯗꯤ ꯃꯥꯁꯤ ꯁꯟꯒ ꯂꯣꯏꯗꯅ ꯌꯦꯟꯒ ꯂꯣꯏꯗꯅ ꯇꯧꯔꯝꯃꯦꯕ ꯑꯣꯖꯥ ꯃꯩꯄꯥꯛꯁꯦ ꯍꯤꯡꯒꯣꯜꯒ ꯀꯣꯏꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 1997ꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯪ ꯃꯥꯁꯣ ꯁꯩꯒꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯁꯄꯣꯔꯠꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯀꯣꯆ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯝꯕꯅꯦ ꯁꯤ ꯃꯅꯤꯄꯨꯔꯁꯤ ꯖꯥꯠ ꯑꯃꯅꯦꯕ ꯑꯗꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ 1970ꯗ ꯃꯩꯇꯩ ꯁꯥꯐꯕ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛꯁꯤꯡꯍꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯈ꯭ꯔꯕꯒꯤ ꯆꯍꯤ 19 ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ 1998ꯗ ꯃꯩꯇꯩ ꯃꯆꯥ ꯁꯥꯐꯕ ꯑꯔꯥꯝꯕꯝ ꯃꯨꯕꯤ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯝ ꯑꯁꯣꯛ ꯑꯅꯤꯅ ꯃꯥꯒꯤ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯨ ꯑꯗꯨꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯨꯅꯇ ꯂꯩꯔꯛꯈ꯭ꯔꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯨ ꯇꯨꯃꯤꯟ ꯂꯩ ꯑꯩꯈꯣই ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯁꯄꯣꯔꯠ ꯃꯩꯇꯩ ꯃꯆꯥꯒꯤꯒ ꯌꯥꯝꯅ ꯐꯣꯂꯣ ꯇꯧꯖꯕ ꯅꯣꯏ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯨꯟꯖꯔꯥꯅꯤꯒ ꯑꯩ ꯃꯈꯨꯝ ꯃꯇꯝꯗꯗꯤ ꯏꯁꯀꯦꯅꯔꯒꯁꯨ ꯂꯩꯔꯝꯗꯦꯕ ꯑꯗꯨ ꯏꯁꯀꯦꯅꯔ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯑꯩ ꯁꯅꯊꯣꯡꯒꯤ ꯀꯣꯕꯔꯒ ꯑꯣꯏꯗꯅꯒ ꯇꯧꯔꯝꯃꯤ ꯑꯗꯣ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯊꯕꯛ ꯇꯧꯔꯒ ꯂꯩꯈꯤꯕ ꯑꯗꯣ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁꯦꯁꯇꯒꯤ ꯑꯣꯐꯔꯒꯁꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯌꯥꯝ ꯂꯥꯛꯏꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯩꯕꯗꯣ ꯗꯤꯜꯂꯤꯗ 1996ꯗ ꯁꯥꯟꯅꯕꯗꯣ ꯁꯝꯚꯨ ꯆꯦꯇꯔꯖꯤꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯐꯔ ꯄꯤꯔꯦ ꯔꯦꯜꯋꯦꯒꯤ ꯑꯗꯒꯤ ꯅꯦꯚꯤꯒꯤ ꯎꯔꯤꯁ꯭ꯌꯥ ꯃꯆꯥꯅ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯣꯁꯇꯣ ꯃꯥꯗꯤ ꯗꯥꯏꯔꯦꯛ ꯑꯩꯁꯦ ꯐꯥꯔꯒ ꯑꯩꯗꯤ ꯆꯠꯂꯁꯦ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯨꯅ ꯅꯦꯚꯤꯒꯤ ꯑꯗꯒꯤ ꯁꯦꯀꯟꯗꯔꯥꯕꯥꯗꯇ ꯑꯥꯔꯃꯤ ꯑꯣꯔꯗꯤꯅꯦꯟꯁ ꯀꯣꯞ ꯍꯥꯏꯅ ꯑꯗꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ AOC ꯍꯥꯏꯀꯣ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯨꯗꯨꯞ ꯂꯥꯏ ꯁꯥꯕ ꯑꯗꯨꯁꯨ ꯑꯩ ꯏꯇꯣꯝꯇ ꯇꯨꯃꯤꯟꯅ ꯆꯠꯂꯨꯏꯌꯦ ꯑꯩ ꯊꯕꯛꯁꯦ ꯉꯁꯥꯏꯒꯤ ꯔꯦꯜꯋꯦꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯃꯣꯏꯅ ꯑꯗꯨꯒꯤꯁꯨ ꯔꯦꯜꯋꯦ ꯑꯥꯔꯃꯤ ꯑꯣꯔꯗꯤꯅꯦꯟꯁ ꯀꯣꯞ AOCꯒꯤꯁꯨ ꯑꯩꯁꯦ ꯆꯠꯂꯨꯏꯌꯦꯕꯀꯣ ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯗꯤ ꯔꯦꯡꯀ ꯌꯥꯎꯗꯕꯣꯏ ꯅꯤꯡꯉꯦꯀꯣ ꯃꯣꯏꯗꯣ ꯌꯧꯔꯀꯥꯟꯗ ꯔꯦꯡꯀ ꯌꯥꯎꯗꯕꯤꯅꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯔꯥꯏ ꯃꯆꯥ ꯑꯩꯁꯨ ꯁꯤꯒꯤ SSBꯒꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯃꯌꯥꯗ ꯂꯩꯕ ꯊꯕꯛꯇꯣ ꯇꯣꯛꯊꯣꯛꯑꯒ ꯁꯤꯐꯥꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦꯕ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯥꯏꯐꯁꯤ ꯍꯤꯡꯅꯅꯕꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯌꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯐꯣꯏꯗ ꯄꯤꯕꯩ ꯇꯥꯏꯞ ꯑꯗꯨꯗꯤ ꯈꯨꯗꯛꯇ
ꯍꯦꯛꯇ ꯌꯧꯕꯒ ꯁꯦꯀꯟꯗꯔꯥꯕꯥꯗ ꯌꯧꯕꯒ ꯍꯜꯂꯛꯄꯗ ꯌꯥꯎꯈꯤ ꯍꯜꯂꯛꯄꯒꯤ ꯖꯔꯅꯤꯗꯨꯁꯨ ꯇꯤꯀꯦꯠ ꯐꯪꯉꯒ ꯅꯠꯇꯦ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯀꯝꯄꯥꯔꯠꯃꯦꯟꯗ ꯑꯣꯟꯂꯤ ꯁꯦꯀꯟꯗꯔꯥꯕꯥꯗ ꯇꯨ ꯍꯩꯗ꯭ꯔꯕꯥꯗ ꯀꯩꯅꯣꯁꯦ ꯀꯜꯀꯇꯥꯁꯦ ꯑꯩ ꯂꯦꯞꯄꯒ ꯂꯥꯛꯈꯤꯕ ꯂꯦꯞꯄ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯂꯦꯡꯉꯤꯉꯥꯏ ꯌꯥꯗꯕꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯒ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯊꯕꯛꯁꯤ ꯖꯣꯏꯟ ꯇꯧꯔꯝꯗꯥꯏꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯃꯨꯝꯕꯥꯏꯒꯤꯀꯣ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯔꯦꯜꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯍꯥꯏꯕꯝꯅꯦ ꯑꯗꯣ ꯋꯦꯁꯇꯔꯟ ꯔꯦꯜꯋꯦ ꯍꯥꯏꯕꯝꯅꯦ ꯑꯅꯤꯁꯤꯗ ꯋꯦꯁꯇꯔꯟ ꯁꯦꯟꯇꯔ ꯑꯃꯗꯤ ꯂꯥꯛꯈꯤ ꯅꯪ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯣ ꯑꯗ ꯊꯕꯛꯁꯤ ꯌꯥꯝ ꯇꯥꯟꯅꯈꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯅꯪ ꯗꯦꯁꯇꯤꯅꯤ ꯍꯥꯏꯗꯨꯅꯦꯕ ꯍꯌꯦꯡ ꯃꯊꯪꯒꯤꯗ ꯂꯥꯛꯆꯒꯦ ꯏꯐ ꯕꯣꯕꯤꯅ ꯀꯜꯀꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯅꯪ ꯀꯜꯀꯇꯥꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯁꯥꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯋꯥꯗꯣꯏꯅꯦꯕ ꯑꯁꯥꯝ ꯂꯥꯛꯑꯀꯥꯟꯗꯅꯦꯕ ꯅꯪꯒꯤ ꯑꯃꯨꯛ ꯑꯅꯧꯕ ꯀꯩꯅꯣ ꯂꯥꯛꯇꯣꯏꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯏꯁꯄꯣꯔꯠꯁ ꯀꯦꯔꯤꯌꯔ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯁꯤꯗꯤ ꯇꯁꯦꯡꯅ ꯑꯁꯥꯝꯗꯅꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯁꯥꯝꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯌꯥꯎꯔꯣꯏꯗꯣꯏꯅꯦ ꯅꯠꯇꯦ ꯂꯥꯛꯄꯗꯤ ꯌꯥꯏꯀꯣ ꯉꯁꯥꯏꯒꯤ ꯗꯦꯁꯇꯤꯅꯤ ꯍꯥꯏꯗꯣ ꯑꯦꯅꯤꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯕꯤꯒ ꯆꯍꯤ ꯑꯣꯖꯥ ꯃꯥꯏꯄꯥꯛꯀꯤ ꯃꯇꯨꯡꯗ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯕꯣꯕꯤꯒ ꯑꯁꯣꯛꯀꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯆꯞ ꯆꯥꯅ ꯁꯣꯛ ꯀꯌꯥꯗꯅꯣ ꯑꯩ ꯊꯤꯖꯤꯟꯖꯔꯨꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯌꯥꯝ ꯁꯔꯃ ꯚꯛꯇ ꯀꯨꯃꯥꯔ ꯔꯣꯃꯤ ꯗꯌꯥꯅꯟꯗ ꯑꯦꯁ ꯁꯔꯕꯣ ꯍꯥꯏꯅ ꯁꯔꯕꯣ ꯍꯥꯏꯕ ꯏꯔꯥꯕꯟꯇ ꯑꯋꯥꯖ ꯈꯥꯟ ꯕꯔꯨꯟ ꯌꯨꯝꯅꯥꯝ ꯕꯣꯕꯤ ꯗꯦꯕ ꯑꯦꯜ ꯅꯦꯇꯥ ꯑꯋꯥꯖ ꯈꯥꯟ ꯈꯪꯗꯦꯅꯦ ꯑꯋꯥꯖ ꯈꯥꯟ ꯑꯃ ꯌꯥꯎꯔꯝꯃꯤꯅꯦ ꯑꯗꯣ ꯑꯩꯁꯨ ꯀꯥꯎꯔꯦ 2021ꯗ ꯊꯤꯖꯤꯜꯂꯒ ꯇꯧꯈꯤꯕꯅꯤ ꯑꯗꯒꯤ ꯃꯣꯃꯣ ꯇꯣꯝꯕꯁꯤ ꯅꯪ ꯉꯔꯥꯡ ꯄꯟꯕꯗꯨꯔꯥ ꯑꯗꯒꯤ KS ꯄ꯭ꯔꯤꯇꯝ ꯍꯥꯏꯕ ꯑꯃ ꯍꯥꯏꯁꯦ ꯑꯩꯅ ꯄꯤꯖꯔꯤꯕꯁꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯒꯣꯜ ꯃꯦꯗꯜ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯃꯦꯗꯜ ꯍꯣꯜꯗꯔ ꯑꯣꯏꯗꯣꯏꯔꯥ ꯒꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯛꯄꯗꯨꯅꯤ ꯃꯣꯏ 10 ꯀꯩꯅꯣꯁꯦ ꯅꯣꯏꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ 2021 ꯐꯥꯎꯗꯅꯤ ꯍꯥꯏꯔꯤꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯤ ꯂꯛꯇꯒꯤꯁꯨ ꯁꯥꯐꯕꯤ ꯑꯅꯤ ꯁꯔꯤꯇꯥ ꯍꯥꯏꯕ ꯑꯃꯒ ꯃꯣꯃꯣꯇꯥ ꯍꯥꯏꯕ ꯑꯃꯒ ꯑꯩ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤ ꯑꯗ ꯃꯣꯏ ꯑꯅꯤꯁꯨ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯑꯇꯩ ꯊꯣꯛꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗ ꯍꯧꯖꯤꯛꯁꯤ ꯅꯪꯅ ꯉꯁꯥꯏꯒꯤ ꯔꯦꯜꯋꯦ ꯆꯪꯉꯦ ꯅꯪ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌా ꯂꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗ꯭ꯌꯨꯇꯤꯗꯤ ꯅꯪ ꯀ꯭ꯂꯥꯛ ꯑꯣꯏꯅ ꯆꯪꯉꯤꯅꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯛ ꯍꯥꯏꯁꯦ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯛꯁꯦ ꯅꯠꯇꯦ ꯑꯣꯐꯤꯁꯤꯌꯦꯜ ꯗ꯭ꯌꯨꯇꯤꯗꯤ ꯇꯧꯕ ꯅꯠꯇꯦ ꯇꯧꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯃꯟꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯔ ꯑꯩꯈꯣꯏꯅ ꯑꯣꯟꯂꯤ ꯁꯥꯏꯟ ꯇꯧꯕꯈꯛ ꯆꯠꯂꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯁꯥꯏꯟ ꯍꯞꯇꯥꯗꯨꯒꯤ ꯄꯨꯟꯅ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯞꯇꯥꯗꯨꯒꯤ ꯄꯨꯟꯅ ꯇꯧꯗꯣꯏꯅꯦ ꯍꯞꯇꯥꯗꯨꯒꯤ ꯄꯨꯟꯅ ꯇꯧꯗꯣꯏꯅꯦ ꯃꯟꯗꯦ ꯑꯣꯔ ꯐ꯭ꯔꯥꯏꯗꯦ ꯃꯥꯜꯂꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯤ ꯑꯣꯐꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐꯤꯁꯀꯤꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯣꯐꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯀ꯭ꯂꯥꯛ ꯍꯥꯏꯇꯥꯔꯦ ꯀꯃꯔꯁꯤꯌꯦꯜ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯑꯩ ꯍꯦꯗ ꯑꯣꯐꯤꯁꯇ ꯐꯝꯕꯤ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗꯒ ꯂꯩꯕ ꯑꯗꯨꯝꯕꯒꯤ ꯀ꯭ꯂꯥꯛꯇꯨꯗꯤ ꯋꯥꯕꯖꯥꯠꯅꯤ ꯑꯗ ꯑꯩꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ TT-ꯒꯗꯤ ꯄꯥꯝꯕ ꯃꯇꯝꯗ TT-ꯒꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯏ ꯀꯥꯏꯅ ꯍꯥꯏꯅꯕꯤꯀꯣ ꯑꯩꯈꯣꯏꯒꯤ TT ꯑꯣꯏꯔꯦ ꯅꯪ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯀꯥꯏꯗꯣꯏꯅꯤ ꯀꯩꯅꯣꯁꯤꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯪꯕ ꯋꯥꯈꯜ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏꯅꯦ ꯑꯗ ꯀ꯭ꯂꯥꯛ ꯃꯤꯔꯝꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯟꯅꯕꯁꯦ ꯁꯥꯄꯣꯟ ꯖꯅꯥꯒꯤ ꯃꯌꯨꯝꯁꯤꯗ ꯂꯩꯔꯒ ꯍꯧꯔꯥꯗꯒꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯎꯔꯥ ꯐꯨꯂꯤ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯂꯥꯁ ꯃꯥꯒꯤ ꯁ꯭ꯇꯦꯁꯟꯁꯦ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯀꯩꯅꯣꯁꯦ ꯑꯗ ꯁꯦꯎꯔꯥ ꯐꯨꯂꯤꯁꯦ ꯑꯦꯔꯥꯎꯟ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯗ ꯆꯠꯄꯗ 40-45 ꯃꯤꯅꯤꯠꯀꯨꯝꯕ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩ ꯑꯣꯐꯤꯁꯇ ꯑꯗꯣ ꯑꯩꯗꯤ ꯁꯥꯏꯟ ꯇꯧꯔ ꯆꯠꯈꯤꯗꯣꯏꯅꯦ ꯁꯥꯟꯅꯕ ꯍꯣꯏ ꯑꯗꯒꯤ ꯑꯃꯅ ꯍꯥꯐ ꯗꯦ ꯒꯥꯏꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯅꯣꯏꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯗꯤ ꯂꯩꯕ꯭ꯔꯣ ꯊꯥꯕ꯭ꯔꯣ ꯑꯩꯒꯤ ꯇꯦꯕꯜꯗꯨ ꯁꯨꯡꯂꯩ ꯂꯩꯔꯛꯇꯦ ꯀꯜꯀꯇꯥꯗꯗꯤ ꯀꯜꯀꯇꯥꯗꯁꯨ ꯂꯩꯔꯛꯇꯦ ꯀꯜꯀꯇꯥꯗꯗꯤ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝꯗ ꯂꯥꯛꯈꯤꯕꯗꯩꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯑꯗꯨꯝ ꯁꯨꯇꯤꯗ ꯂꯩ ꯑꯁꯥꯝꯒꯤꯗꯨꯅ
ꯃꯊꯪꯒꯤꯗ ꯇꯧꯁꯦ ꯃꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯣꯐꯤꯁ ꯀꯥꯔꯛꯇꯦ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯜꯋꯦ ꯃꯤꯠꯇ ꯑꯗꯨꯒ ꯅꯦꯁꯅꯦꯜꯗ ꯃꯦꯗꯜ ꯂꯧꯔꯤꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯌꯦꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯐꯤꯁꯇꯁꯨ ꯀꯥꯔꯛꯇ꯭ꯔꯦꯗ ꯅꯪ ꯏꯆꯝ ꯆꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯕꯨꯗꯤ ꯁꯤꯅꯤꯌꯔ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯅ ꯇꯧꯔꯦ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯅꯪ ꯀꯩꯅꯣꯗꯤ ꯔꯦꯜꯋꯦꯗ ꯆꯪꯉꯀꯥꯟꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯦ ꯑꯗꯨ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯨ ꯂꯧꯔꯀꯥꯟꯗ ꯑꯦꯇꯤꯆꯨꯠꯁꯦ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯔꯦꯜꯋꯦꯒꯤ ꯃꯅꯨꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯁꯨ ꯅꯍꯥ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯕꯅꯦ ꯑꯍꯥꯟꯕ ꯑꯩꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯣꯛꯑꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤ ꯇꯤꯝ ꯀꯣꯆꯤꯡ ꯇꯧꯕꯁꯦ ꯕꯤꯁ꯭ꯋꯀꯥꯄꯠꯅꯝꯗ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯁꯦ ꯑꯩꯈꯣꯏ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯗ ꯀꯔꯝꯍꯥꯏꯅ ꯁꯨꯝ ꯁꯥꯟꯅꯔꯤꯕꯗꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯌꯦꯡꯉꯨꯗꯕꯅꯤꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯗꯤ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯣꯁ ꯏꯝꯄ꯭ꯔꯨꯚ ꯍꯥꯏꯗꯣ ꯃꯃꯥꯡꯗ ꯑꯗ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯩꯈꯣꯏꯒꯤ ꯁꯝ ꯐ꯭ꯌꯨ ꯗꯦꯖ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯔꯦꯜꯋꯦ ꯇꯤꯝꯒꯤ ꯐꯥꯏꯅꯦꯜ ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯕ ꯀꯥꯡꯕꯨꯁꯦ ꯗꯥꯁꯣꯛꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯀꯥꯄꯠꯅꯝꯗ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯔꯦꯜꯋꯦꯒꯤ ꯇꯤꯝꯒꯤꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯜ ꯑꯦꯞꯇꯦꯀꯔ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯔ ꯁꯦꯅꯤꯌꯔꯅꯤ ꯃꯥꯁꯦ ꯔꯦꯜꯋꯦꯒꯤ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯅꯤ ꯃꯥ ꯍꯦꯚꯤ ꯋꯦꯠꯇ ꯁꯥꯟꯅꯕ ꯃꯤꯅꯤ ꯃꯥꯁꯤꯅ ꯑꯩꯁꯦ ꯀꯣꯆꯤꯡꯒ ꯇꯝꯃꯤ ꯑꯆꯥ ꯑꯆꯥ ꯃꯥꯅ ꯑꯍꯥꯟꯕ ꯇꯝꯕꯤꯗꯣꯏꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯤꯛꯇ ꯃꯥꯅ ꯑꯣꯖꯥ ꯀꯩꯅꯣ ꯌꯥꯁꯀꯨꯜꯅꯕꯨꯗꯤ ꯅꯪꯉꯣꯟꯗ ꯈꯔ ꯑꯗꯨꯝꯕ ꯀꯣꯆꯤꯡ ꯇꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯑꯃꯅ ꯁ꯭ꯇꯦꯠꯀꯤꯅꯤ ꯁꯤꯗ ꯇꯧꯔꯤꯕ ꯀꯣꯆꯤꯡ ꯑꯥꯗ ꯁꯨꯝ ꯈꯦꯠꯅꯔꯛꯄꯗꯣ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯕꯣꯕꯤ ꯅꯪ ꯁꯤ ꯀꯣꯆꯤꯡꯁꯦ ꯇꯧ ꯅꯪꯒꯤ ꯀꯩꯅꯣꯗꯤ ꯐꯖꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅꯒ ꯑꯩꯅꯒ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯒꯥꯡ ꯐꯪꯉꯒ ꯕꯤగ్ ꯄꯣꯁ ꯎꯠꯄꯁꯦ ꯇꯁꯦꯡꯕꯗꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯇꯧꯅꯔꯦ ꯑꯉꯥꯡ ꯃꯆꯥ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯦꯅꯤ ꯑꯩ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯇꯧꯅꯗꯧ ꯇꯧꯋꯦ ꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯄ ꯀꯩꯅꯣꯗ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯒ꯭ꯂꯨꯠꯁ ꯃꯁꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯒꯤ ꯀꯩꯅꯣ ꯆꯠꯄꯗꯣ ꯁ꯭ꯀ꯭ꯋꯦꯇꯤꯡꯗꯧ ꯇꯧꯔ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯂꯩꯕ ꯁꯤꯒꯤ ꯄꯣꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯀꯩꯅꯣꯁꯤꯅ ꯃꯌꯥꯝ ꯃꯦꯛꯁꯤꯃꯝꯗ ꯇꯧꯋꯦꯕ ꯁꯦ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯄ ꯉꯝꯒꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯁꯨꯅꯤꯜ ꯑꯦꯞꯇꯦꯀꯔ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯕꯣꯕꯤ ꯄꯣꯜꯁ ꯍꯥꯏꯅ ꯈꯪꯅꯒꯗꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯒ꯭ꯂꯨꯠ ꯃꯁꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯁꯤ ꯅꯨꯄꯥꯁꯤ ꯊꯨꯟꯗ ꯃꯁꯜ ꯊꯣꯛꯄꯅꯤꯒ ꯍꯥꯏꯅꯕꯁꯦ ꯁꯤꯁꯨ ꯑꯩꯅ ꯏꯍꯥꯟ ꯒ꯭ꯂꯨꯠ ꯃꯁꯜꯁꯦ ꯑꯩꯅ ꯕꯣꯕꯤꯁꯤꯡ ꯈꯛꯇꯅꯦꯅ ꯒ꯭ꯂꯨꯠ ꯃꯁꯜ ꯍꯥꯏꯗꯤ ꯕꯣꯕꯤꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯃꯅ ꯅꯪ ꯁꯄꯣꯁ ꯅꯪ ꯊꯕꯛꯀꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯗꯨ ꯔꯦꯜꯋꯦꯅ ꯑꯣꯐꯔ ꯄꯤꯔꯦ ꯁꯥꯟꯅꯔꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯑꯍꯣꯡꯉꯛꯄꯁꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯃꯇꯝꯗꯨꯗ ꯍꯣꯡꯉꯛꯄ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝꯁꯨ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯃꯩꯄꯥꯛ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯗꯨꯗꯤ ꯍꯣꯡꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯍꯣꯡꯉꯛꯇꯕꯅꯤ ꯋꯥꯈꯜ ꯍꯣꯡꯉꯛꯇꯕꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯪꯗꯕꯨ ꯃꯪꯉꯨꯗ꯭ꯔꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯄꯗꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯕꯅꯤꯅꯦ ꯑꯗꯨ ꯇꯥꯔꯀꯥꯟꯗ ꯐꯔꯦ ꯃꯁꯥꯅ ꯍꯔꯥꯎ ꯇꯥꯕꯅꯤ ꯌꯨꯝꯒꯤ ꯔꯤꯌꯦꯛꯁꯟꯗꯤ ꯀꯔꯝꯍꯥꯏꯅ ꯏꯃꯥ ꯍꯣꯏ ꯀꯔꯝꯍꯥꯏꯅ ꯏꯃꯥ ꯍꯣꯏ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯥꯏꯁꯤ ꯈꯔ ꯈꯪꯄꯣꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯇꯥꯖꯧꯕꯩ ꯇꯌꯥꯔꯣꯏ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯥꯏꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯒꯦꯝꯁꯤꯗ ꯀꯥꯏꯅ ꯌꯥꯝꯅ ꯊꯤꯖꯤꯟꯕꯗꯤ ꯅꯠꯇꯦꯕ ꯅꯪ ꯃꯅꯥꯎꯅ ꯇꯧꯔꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯋꯥꯅꯦꯕ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯃꯣꯏꯁꯨ ꯃꯥꯏ ꯑꯉꯥꯡ ꯂꯩꯔ ꯉꯥꯛꯇꯅꯤ ꯍꯤꯡꯅ ꯑꯩꯈꯣꯏꯗꯒ ꯑꯗ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯇ꯭ꯔꯦꯅ ꯄꯥꯈꯪ ꯑꯣꯏꯔꯤ ꯅꯍꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯔꯦꯜꯋꯦꯒꯤ ꯑꯩꯒꯤ ꯁꯦꯂꯔꯤ ꯃꯇꯤꯛ ꯆꯥꯡ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯑꯩ ꯊꯥꯗ ꯐꯪꯉꯤꯕ ꯁꯦꯂꯔꯤꯗꯨꯅ ꯑꯩꯉꯣꯟda ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯖꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯅ ꯑꯗꯒꯤ ꯅꯪ ꯑꯗꯨ ꯐꯪꯉ ꯃꯇꯨꯡꯗ ꯌꯨꯝ ꯃꯅꯤꯄꯨꯔꯗ ꯁꯨꯇꯤꯒ ꯊꯣꯛꯂꯛꯈꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯗ ꯑꯩꯗꯤ ꯊꯣꯛꯂꯛꯄꯗꯣ ꯀꯔꯝꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯀꯔꯝꯍꯥꯏꯅ ꯃꯤꯅ ꯔꯤꯁꯦꯞꯁꯟꯒ ꯇꯧꯕꯤꯕ ꯀꯩꯗꯧꯕ ꯑꯁ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯀꯩꯅꯣꯅꯤꯗ ꯌꯥꯝꯅ ꯍꯩꯅꯕ ꯂꯝ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯒ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯦ ꯇꯥꯔꯨꯔꯒ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒ ꯃꯤꯁꯤꯡꯗꯨꯗ ꯃꯨꯖꯥ ꯁꯨꯝ
calculate tawbiro matamdugi kana palamdagi isi yam nungaitaba thoktabsu nate Mr. Manipur lagi kan nak jemung lagi yang ngaksa koi public kamu ina aman yang gali apa yang koi jika anak su ang bite kau bi how kau ni dah kalau di mau nak khalis na Mr. India tak gitu masih ni kau gitu deh ano tahu deh sini mau wakal losi mau fatta wakal itu deh tapi yang berarti ini Manipur association pai itu member jadi kenal kang dia saya mah kan tadi dah bisa tu Kamu kang te kang dah bila kau kau mau kali nak mi kau gitu tak kali kau le masa kang dah kau kau tu nama association ni si way kang dia tahu tak mani ni seng mani ni si way kang dia president way kang dia secretary way kang dia mu way kang dia yang ada tu dah kang bah wajah mukundong macam kang ma ini macam ma secretary way wajah pimpin way kang dia अतः दिखो ने खंगते हैं अदो मोये सोशल माइकल गई कली रिसर्च तो दिलाया ना बिहार से अदो ने तो अतु की हार होगी यंगजन ना नाटक नहीं आई ना ने असयाम ले दी वाला वारी जो सावदा मोशु नुमाय ता मी पल्ला पल्ला ना ने आई से वजा इतोम द वन मैन आर्मी की टाइम में कोई आई ngasi bukta hai bawan matam tu dai ai mi ta le oza school phang nga tan le gidre re thi dana ko dai dai si Manipur ki kena je ai official ai kana khang de ai ne he matam de apsi ba hal di le re mamin jukka koi ki kena de ki oza koi ki paurata bi ha paurabi matam de ma je president lo oh kena ta apko khang chau kaino ni ne kari yam munna asmo de ga ise koi ta ai na Mr. Manipur thok bodo moi ki machanpi oja awji pabung dugi machanpi ani koi moi je le chama ne moi hum ne masan koi bajai ko ada moi na koi prize pi bagi ko thang jin do stage prize pi bagi kan se awji pabung dugi machanpi sin koi tawe Aku nanti kan dia. Moi naga aise moi naga aise pabung dono ka chak ko do no ko ko ai adu ti keno relay le ma tung ko Kan ya aku yang adu khakta di ai phajana close le tai di am ta oi te aku na khal aina chom nang gi I gi bo matam da aina kan nga si ju khal kayo ai sana thong ai 1994 dai tor punya adu matung da tor pa si Manipur gi oina yam chok thok chani ngai wa event sing thengna ba se Kunjarani koi magi forla Kunjarani ai sana thong example office ga la me matam de koi ju khara ai ju hana thabok masam tor ma thabok potro tor punina khara ju kano to adu tawi magi special issue tawi dinku Asia ki da ma kano tor pudo dinku ki special issue tawi magi hong tawi ai na ju I sara chan thiam na ju amon na ju amon tor ga magi dinku ga haji India ki history da mami mut ro da ko adu nati akoi thwa yaw je ba adu nang sumai tau no asok hai ba nga bobi hai ba nga sumai nang chai ko ni pangi matung da Mr. India tare ga hai se title lori ga se thui na ka thu khrien ana ina ngak po ni Manipur sa ba pai ko da Mr. Manipur ji yeng sa kan da kai kanam ko bi de moi na su wakan mai la na lo su yawi ai di kai khang ja ba di na te mi ma sa khang lo mai ko de no ada Mr. Manipur yeng se कोई न पांडे मिस्टर इंडिया हम लोग का ताला आई ये मुझे ऐसे ये भी नहीं मिला मिस्टर मणिपुर का कोई ज़्यादा नॉर्मल मी मना मनिंग दगा ले को ये मुझे अदो मुझे मणिपुर की कहीं सरकार इशू लाले मिताई मसा मना जहाँ रेलवे तो वो इशू ना मदो इशू से सरकार ना कहीं वही माहिबी दना कहीं यार माइट अब हम सु जाओगे masih sempal lah kan musuh nungai loh. Pengatam ni di matung mana kang na. Yang nungai loh nanti, nomor kermai itu beda. Mr. Manipur ni mesti dah, koi Darjeeling lagi, macam tu koi North East di, koi India ki international just dah, is the, kenapa ni? He's the first one ya.
ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯒꯤꯔꯤ ꯍꯥꯏꯁꯤ ꯒꯤꯔꯤ ꯀꯧꯏ ꯃꯥꯅ ꯅꯦꯄꯥꯂꯤꯗ ꯚꯦꯔꯤ ꯒꯨꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯌꯥꯝ ꯂꯩꯕ ꯃꯥꯁꯦ ꯐꯣꯔꯦꯟꯗ ꯑꯥꯔꯅꯣꯜꯒꯤ ꯃꯇꯝꯗꯒ ꯀꯝꯄꯤꯇꯤꯁꯟ ꯌꯦꯡꯕ ꯌꯥꯎꯔꯕ ꯖꯁꯀ ꯐꯪꯕ ꯌꯥꯎꯔꯕ ꯃꯤ ꯃꯥꯜꯂꯦꯀꯣ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯄꯣꯠꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯒꯤꯔꯤ ꯁꯥꯔꯁꯦ ꯅꯣꯡꯃ ꯂꯥꯛꯑꯒ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯂꯩꯌꯦ ꯃꯗꯨ ꯀꯔꯝꯕ ꯆꯍꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯠ ꯇꯧꯕꯅꯦꯕ ꯃꯥꯁꯤ ꯑꯗ ꯑꯩꯁꯦ ꯃꯥꯅ ꯐꯣꯟ ꯇꯧꯔ ꯅꯪ ꯀꯥꯏ ꯂꯩꯔꯤꯁꯦ ꯁꯥꯔ ꯑꯩ ꯌꯨꯝ ꯂꯩꯌꯦ ꯅꯪ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯌꯦꯡ ꯂꯥꯛꯑꯣꯗ ꯂꯥꯛꯑꯒ ꯁꯥꯔ ꯀꯩꯗꯧꯕ ꯑꯩ ꯂꯥꯛꯑꯔꯣꯏꯗ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠꯇ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯂꯩꯇꯦ ꯂꯣꯏꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯂꯩꯇꯦ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯕꯣꯕꯤ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯪꯕꯤꯒꯗꯕ ꯃꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯍꯧꯖꯤꯛꯁꯨꯅꯦ ꯍꯧꯖꯤꯛꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯣꯏꯗꯤ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯈꯪꯖꯔꯝꯕꯁꯨ ꯌꯥꯏ ꯒꯤꯔꯤ ꯁꯥꯔꯁꯤꯅ ꯅꯪ ꯂꯥꯛꯑꯣꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯂꯩ ꯂꯥꯛꯑꯣ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯎꯅꯕ ꯆꯠꯂꯦ ꯃꯥꯁꯦ ꯑꯩꯗꯤ ꯃꯥ ꯎꯅꯕ ꯑꯩꯗꯤ ꯀꯝꯄꯤꯇꯤꯁꯟ ꯌꯦꯡꯒꯦ ꯆꯠꯄꯗꯤ ꯅꯠꯇꯦꯕ ꯃꯥ ꯎꯅ ꯆꯠꯂꯦ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅ ꯃꯥꯁꯦ ꯅꯣꯔꯠ ꯏꯁꯇꯗꯤ ꯐꯥꯎꯟꯗꯔꯅꯦꯕ ꯕꯣꯔꯗꯦ ꯕꯤꯜꯒꯤ ꯐꯥꯎꯕ ꯃꯤ ꯑꯃꯅꯦꯕ ꯃꯣꯏꯁꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯁꯥꯔ ꯑꯩ ꯆꯠꯂꯒ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯌꯦꯡꯉꯨꯒꯗꯕꯅꯤ ꯁꯤꯅꯦꯕ ꯑꯗ ꯑꯩꯁꯤ ꯃꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯇꯤ ꯈꯪꯕꯅꯤꯅ ꯃꯥꯅ ꯆꯥꯎ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯅ ꯑꯩꯁꯤ ꯃꯥꯅ ꯄꯨꯔ ꯄꯥꯏꯔ ꯐꯥꯔ ꯄꯨꯔ ꯂꯥꯛꯄꯒꯨꯝꯕꯅꯦꯕ ꯑꯩ ꯅꯪ ꯅꯌꯨꯝ ꯍꯟꯖꯔꯣꯏ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯌꯦꯡꯉꯨꯗꯣꯏꯅꯦ ꯑꯗ ꯌꯦꯡꯕꯗꯨꯗ ꯑꯩꯈꯣꯏꯅꯤ ꯆꯪꯁꯜꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯥꯎꯊꯣꯛ ꯑꯩꯒꯤ ꯃꯃꯥꯡꯗ ꯐꯝꯗꯕ ꯌꯥꯗꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯌꯥꯝꯒꯤꯗ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯣ ꯍꯔꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯑꯆꯧꯕ ꯃꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯗ ꯍꯔꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯃꯌꯥꯝ ꯎꯈꯤ ꯅꯨꯃꯤꯠꯇꯨꯗ ꯃꯤꯗꯨꯗꯤ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏ ꯗꯤꯅꯔ ꯇꯧꯋꯦ ꯗꯤꯅꯔꯁꯤꯗ ꯍꯥꯏꯔꯔꯣꯏ ꯉꯁꯤ ꯃꯤ ꯃꯃꯤꯡ ꯃꯃꯤꯡ ꯄꯜꯂꯁꯨ ꯍꯥꯏꯌꯨꯅ ꯑꯗ ꯗꯤꯅꯔꯁꯤꯁꯨ ꯁꯥꯔ ꯑꯩ ꯆꯠꯂꯒ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯔꯦ ꯅꯣ ꯗꯤꯅꯔ ꯆꯥꯒꯗꯕꯅꯤ ꯁꯤꯅꯦ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯁꯤꯟꯕꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯨꯝ ꯁꯤꯟꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏ ꯃꯁꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯨꯝꯁꯤꯗ ꯃꯣꯏꯅ ꯗꯤꯅꯔꯁꯦ ꯁꯤꯜꯂꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯗꯤ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯄꯗꯧꯅ ꯈꯟꯅꯩꯕ ꯑꯩꯒꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯔꯥꯎꯗꯦ ꯑꯩꯁꯦ ꯅꯨꯡꯁꯤ ꯑꯗꯨꯝ ꯑꯩꯁꯨ ꯃꯤꯒꯤ ꯆꯥꯛ ꯆꯥꯔꯤ ꯅꯪ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯏꯇꯜꯁꯤ ꯀꯌꯥꯔꯛ ꯂꯧꯔꯕ ꯃꯇꯨꯡ ꯂꯧꯔꯦꯗ ꯑꯣꯖꯥ ꯑꯗꯨ ꯀꯥꯟꯗ ꯑꯩ ꯑꯦꯛꯖꯦꯛ ꯆꯍꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯣꯏꯅꯦ ꯂꯧꯔꯦꯗ ꯌꯥꯝꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯨꯝꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯗ ꯐꯝꯐꯝꯁꯦ ꯂꯩ ꯑꯗ ꯆꯥꯛꯁꯦ ꯃꯌꯥꯝ ꯆꯥꯔꯁꯦꯅ ꯍꯧꯒꯠꯅꯕ ꯑꯩꯗꯤ ꯏꯀꯥꯏ ꯃꯇꯝꯗꯤ ꯃꯤ ꯀꯅꯥꯁꯨ ꯑꯩ ꯀ꯭ꯂꯣꯖ ꯑꯣꯏꯗꯕ ꯏꯀꯥꯏ ꯅꯨꯡꯁꯤꯗꯅꯕꯅꯤꯅ ꯆꯥꯛ ꯆꯥꯁꯤꯒ ꯑꯇꯣꯞꯄ ꯐꯝꯕ ꯉꯝꯗꯦ ꯑꯩꯁꯦ ꯒꯤꯔꯤ ꯁꯥꯔꯗꯤ ꯌꯥꯝ ꯏꯁꯄꯦꯁꯦꯜ ꯍꯤꯁ ꯗ ꯒꯦꯁꯅꯦꯕ ꯃꯥꯁꯨ ꯀꯧꯔꯒ ꯁꯥꯔ ꯃꯌꯥꯝ ꯈꯨꯠ ꯁꯝꯅ ꯄꯨꯔꯒ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝꯗꯨꯗꯤ ꯃꯥꯅ ꯐꯝꯍꯟꯈ꯭ꯔꯦ ꯑꯩꯁꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯩ ꯋꯥꯅꯤꯗ ꯑꯗ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯁꯥꯔ ꯑꯩ ꯆꯠꯂꯒꯦꯅ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯈꯤꯕ ꯌꯥꯎꯈꯤ ꯆꯥꯛ ꯆꯥꯗꯅ ꯅꯨꯡꯗꯥꯡꯅꯤ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯔ ꯃꯇꯨꯡ ꯑꯩ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯈꯤꯕ ꯌꯥꯎꯏ ꯑꯗꯨꯝꯕ ꯌꯥꯝꯅ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯁꯤ ꯈꯪꯗꯦ ꯑꯗꯩ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯑꯩ ꯁꯤ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯃꯈꯣꯡ ꯄꯥꯏ ꯈꯣꯠꯂꯁꯨ ꯍꯩꯔꯛꯄ ꯅꯠꯇꯦ ꯑꯗꯨꯃꯛꯇꯗ ꯑꯩ ꯈꯪꯅꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝ ꯈꯪꯅꯔꯛꯇꯦꯕ ꯑꯩꯁꯦ ꯆꯍꯤ 5-10 ꯃꯅꯤꯄꯨꯔ ꯁꯥꯟꯅꯔꯛꯄ ꯅꯠꯇꯦꯕ ꯑꯣꯖꯥ ꯅꯠꯇꯦ ꯈꯪꯗ꯭ꯔꯁꯨ ꯃꯣꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯩꯒꯤꯕꯨꯗꯤ ꯋꯥꯈꯜ ꯇꯣꯡꯉꯥꯜꯂꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤꯁꯨ ꯁ꯭ꯄꯣꯔꯠꯁꯀꯤꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯅ ꯈꯔꯒꯗꯤ ꯈꯪꯅ ꯇꯥꯔꯦ ꯃꯤ ꯂꯣꯏꯅꯃꯛꯅ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯤꯡꯗꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯅ ꯇꯧꯔꯤꯕ ꯃꯣꯏꯗꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯛꯄ ꯃꯩꯇꯩ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯒꯥꯏꯁꯦ ꯃꯣꯏꯗꯤ ꯍꯦꯟꯅ ꯈꯪꯗꯣꯏꯅꯦꯕ ꯈꯪꯁꯨ ꯈꯪꯉꯤꯅꯤ ꯑꯗꯣ ꯈꯪꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤ ꯀꯩꯅꯣꯒꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯩ ꯑꯦꯔꯦꯅꯥ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯈꯪꯗꯦ ꯑꯃꯗꯁꯨ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯃꯁꯤꯒꯤꯅ ꯃꯊꯪꯒꯤꯗ ꯑꯩꯈꯣꯏꯒꯤ 5 ꯁꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯑꯁꯥꯝꯒꯤ ꯀꯔꯤꯒꯤ 5 ꯁꯨꯕꯗ
ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯂꯥꯛꯑꯅꯤ ꯑꯍꯥꯟꯕ ꯇꯥꯔꯛꯄꯒꯤ ꯑꯗꯒꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯗ ꯌꯥ ꯂꯥꯎꯕꯁꯤꯗ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯇꯧꯅꯕ ꯂꯥꯟ ꯈꯔꯁꯨ ꯂꯩ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯄ ꯀꯣ ꯃꯣꯔꯦꯗ ꯀꯩꯗ ꯃꯣꯔꯦꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯣ ꯂꯩꯕ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯍꯨꯝꯅ ꯃꯩꯇꯩ ꯄꯥꯡꯈꯟꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯩꯅꯣꯁꯤꯡꯁꯨ ꯌꯥꯎꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯟꯕ ꯃꯥꯜꯂꯦ ꯃꯇꯝꯗ ꯑꯩꯁꯦ ꯒꯨꯋꯥꯍꯥꯇꯤ ꯂꯩꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯩꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯌꯨꯝꯗꯕꯨ ꯊꯤꯜꯂꯝꯃꯦ ꯑꯩꯁꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯀꯩꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯣꯅꯔ ꯇꯧꯖꯒꯦꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯁꯣ ꯇꯧꯋꯦ ꯁꯣ ꯇꯧꯕꯒꯤ ꯑꯗꯨꯗ ꯌꯥꯏ ꯌꯥꯗꯦ ꯀꯥꯏ ꯇꯧꯅꯗꯅ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯥꯔꯛꯄ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯋꯥ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯖꯤꯝꯅꯥꯖꯤꯌꯝ ꯋꯦꯜꯐꯤꯌꯔ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯨꯅꯦ ꯑꯅꯧꯕꯗꯨꯅꯦ ꯂꯣꯏ ꯄꯨꯟꯈ꯭ꯔꯦ ꯑꯗꯨ ꯑꯝꯖꯨꯋꯥ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯒ꯭ꯔꯨꯞꯇꯣ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒ ꯑꯩꯒ ꯇꯥꯏꯞꯇ ꯈꯨꯠꯁꯝꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗ ꯑꯍꯥꯟꯕ ꯑꯩꯒꯤ ꯐꯦꯂꯤꯁꯤꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯐꯣꯇꯣꯗꯁꯨ ꯍꯥꯞꯆꯕ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤ ꯑꯦꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯁꯦ ꯕꯤꯔꯦꯟ ꯃꯇꯝꯗ ꯏꯁꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯋꯥꯒꯤ ꯕꯣꯖꯣꯏ ꯄ꯭ꯔꯀꯥꯁꯖꯣꯏꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯑꯩꯈꯣꯏ ꯍꯦꯃꯣꯆꯟꯗ꯭ꯔ ꯍꯦꯃꯣꯆꯟꯗ꯭ꯔꯁꯨ ꯌꯥꯎꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯧꯕ ꯐꯣꯔꯝ ꯇꯧꯔꯛꯄꯗꯨꯅ ꯑꯩꯁꯦ ꯐꯦꯂꯤꯁꯤꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯋꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯁꯣꯝꯒꯤ ꯑꯋꯥꯡꯂꯣꯝꯗ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯇ꯭ꯔꯣ ꯃꯅꯨꯡꯗ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯛꯈꯤꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯥꯛꯄꯒꯨꯝ ꯇꯧꯕꯅꯦ ꯃꯣꯔꯦꯗꯁꯨ ꯂꯥꯟꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯟꯅ ꯑꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄꯅꯤ ꯃꯣꯏꯁꯨ ꯌꯥꯎꯅꯤ ꯁꯤꯅꯦ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯉꯖꯥꯠꯅꯤꯗ ꯑꯩꯅ ꯃꯣꯏꯅ ꯇꯧꯒꯦ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯒꯦ ꯃꯣꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯃꯣꯔꯦꯁꯤ ꯏꯃꯥ ꯕꯕꯥꯗꯁꯨ ꯂꯥꯛꯇ꯭ꯔꯤ ꯉꯁꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯔꯦ ꯌꯦꯡꯉ ꯆꯠꯆꯈ꯭ꯔꯒꯦ ꯃꯣꯏꯅ ꯑꯁ ꯋꯤꯗꯥꯎꯠ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯛꯅꯔꯤꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯒꯦꯁ ꯑꯣꯏꯅ ꯏꯁꯄꯤꯁꯦꯜ ꯒꯦꯁ ꯑꯣꯏꯅ ꯑꯩꯗꯤ ꯕꯦꯅꯔꯒ ꯊꯦꯠꯇꯅ ꯒꯦꯠꯇꯨꯗ ꯔꯥꯃꯣ ꯕꯣꯕꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯊꯥꯗꯅ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯗ ꯒ꯭ꯔꯨꯞ ꯑꯅꯤ ꯊꯣꯛꯅꯔꯤꯅꯦ ꯑꯩꯈꯣꯏꯅ ꯑꯝꯖꯨꯋꯥ ꯇꯤꯝꯗꯨꯅ ꯄꯨꯔꯦ ꯑꯃꯅ ꯑꯝꯕꯥ ꯇꯤꯝꯅ ꯄꯨꯔꯦ ꯃꯇꯝꯗꯨꯗꯀꯣ ꯑꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯃꯣꯔꯦꯔꯣꯝꯗꯒꯤ ꯑꯥꯔꯃꯤ ꯀꯦꯝ ꯂꯩꯕꯗꯣ ꯀꯔꯤ ꯇꯦꯡꯅꯧꯄꯜꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯗꯣ ꯑꯗ ꯑꯩ ꯐꯣꯇꯣꯒ ꯂꯩꯕꯗꯨꯗ ꯐꯣꯇꯣ ꯀꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯅꯤ ꯀꯥꯞꯃꯤꯟꯅꯗꯅ ꯐꯣꯟꯒ ꯄꯥꯏꯅꯔꯝꯃꯤ ꯑꯗ ꯃꯥꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯣꯏꯒꯤ ꯒꯦꯠꯇꯨꯗ ꯀꯨꯝꯊꯍꯜꯂꯒ ꯑꯣꯅꯔꯒ ꯇꯧꯋꯦꯕ ꯃꯇꯝꯗꯣ ꯑꯁ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯤꯅ ꯈꯪꯉꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ 5 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛꯇ ꯕꯣꯕꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯄꯁꯤꯗ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯥꯝꯗꯤ ꯑꯗꯨ ꯍꯌꯦꯡ ꯁꯥꯔꯁꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯦ ꯃꯗꯨ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯠꯁꯝꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯕꯨ ꯅꯣꯂꯨꯛꯆꯔꯤ